Sampai 60 kg and away mountain home of South President. Excuse among the ini akan hanya menjadi I sanaba horok 2020 da sanaba hojare adu matamduda lockdown laibige je padani sanade adugi ai adum tamna amna waki sanabaje ado matam khare 2023 da ai je ahamba national trial gpa ai je na pa sidai final da ai pohowe ai khanodre ado 2024 ja muka national trial gpa mutungda ai je khalle khannu noida greater noida da hel towe chane asida ai silver medal phangjare final gi ai je hawbade loibok sanaba jai kamta awaba leite do aina awaba ma final sida ai gi opponent se yamna wang kimaje aina lambu phanggi sanaba jam adu ma yamna waki adugi ai medal gold medal lobo ngamjirakse aduga 2025 ta ahamba junior gi ai amuk national trial selection phange rotak tawe duna haryana da adugi duna ai je quarter final da leho Mizoram masana pura me 3-2 da adu ma yam noi ki de sa da yam noi da ba yam hawe haji aina chana ga doi di chana na chana ga doi do chana howdre adugi ai jo ko howe da adu handak aroiba last junior sida ai kanna changaraga mamangsi aina porak pula kanna hotnaraga handakti goal lawge na khalle ado handakti ishwar zambiye yam nuai handakti isana goal lawge jibaw isana thajade ado handaki championship se try to no ado tam kya ko handak championship Maharashtra Nagpur to we aduga ai founding ya Mercom Regional Boxing Foundation da ai sanaba join tawaki aduga handaki Asian boxing championship saru ya dore ko sida kar matam ta ko hamba ai je game India game sakini handak hayang jit masem day 16 day hong chat khane aduga May date tang amadagi Uzbekistan da Asian Championship chatti